अहानबदा मरोइबो पाउ पिजरे मणिपुर खादी एंड विलेज इंडस्ट्रीज बोर्ड की अनोबा ट्रेनिंग कम प्रोडक्शन सेंटर ngasi हांगदोखरे CAB की मतंग द अखंग हाइसिंगना कुपना खनैनेना बिउ हाइना चीफ मिनिस्टर एन बिरेना फोंगदोखरे Political party Taramathoi Punsinaduna, CAB bill की मतंग द सेंटर द तक्षिनबा मणिपुर डेमोक्रेटिक अलायंस सेमख्रे मेन पेकना लाउथोखिबगी मतुंग इना मियामना लमदम असिगी मफम कयादा लंबी लमजाउदा थोरक्तुना CAB बिल की मायोक्ता खोंजंग चंगसिनख्रे अमदे डाउन डाउन येलहोमी हाइना लाउदुना मैरागी रैली चटखिबा लेते हाइना तुलिहल इदिगा यूथ डेवलपमेंट ऑर्गेनाइजेशन के सेक्रेटरी गियाजुद्दीन फोंगदोखरे खुरुमजरे टाइम्स ऑफ मणिपुर न्यूज येंबिरो पुनमपु कुमंथेम जनतलना तराम नोक्चरी हुजिंग मियाम द पाउ संदोकना पिजरे सरकार असिना मियाम गी थबक अमा तौगे हाइना खनबदा येतपने हेक्ता हाली CAB की मतंग द खंग हाइरबा मियोइसिंगना नैनबदा कुपना खनिना बियो हाइना चीफ मिनिस्टर एन बिरेना फोंगदोखरे वफम असे ngasi लमफेलपाता लैबा मणिपुर खादी एंड विलेज इंडस्ट्रीज बोर्ड की अनोबा ट्रेनिंग कम प्रोडक्शन सेंटर अमा हांगदोकपगी थोरमदा फोंगदोखिबनी बोर्ड असिना सिंदुना पांगथोकपा अनोबा सेंटर अमा हांगदोकपगी थोरम अदुदा सरुक याखिबा चीफ मिनिस्टर एन बिरेना मखा तारदुना अनोबा सरकार असिना स्टेट असिगी मियामना करी पामली करी दरकार ओइबगे हाइबदु खंगनबा होनबा अमदी अपामदु फंगनबा होनबनी सही क्यागी ममांगदगी स्टेट असिगी असोइबा क्या ngak यौना पुथादुना लेरंबनी स्टेट असिगी मियामना ngasiदी mahausaगी पुनसिदा हंजिलक्तुना नेना ताबा पुनसि अमा लेनबा ngamle स्टेट सरकारना प्लास्टिक थिंगनबा थबक पाइखटपा हौरे लमदेंगदा लैबा सॉलिड वेस्ट मैनेजमेंट थबक निंथिना हौरे अमरोमदा मपानदगी ngak पुसिलक्लिबा असिदगी कोकनबा ngamiसिंगदा nga योकनबा mateंग यंथोकलगनी स्टेट असिगी मियामना CAB की मतंगदा मी पाइरिबा अदु सरकार असिना निंथिना खंगी हाइखे कशो वानिंगाई लेते ह्यूमन एरर लेरंबयाई लेरंदबयाई मियोइबसे दुम असोइदबा ngamde अद मदुगी दमता मीडियादा चतना खोतना याम तौनिंगाई मथौ तादेना खली मरमदी ओपन ऑनरेबल चीफ मिनिस्टर की और ऑनरेबल मिनिस्टर सिंह की ऑफिस से ऑल द टाइम ओपन होइरगा लेबा प्लीज कम फॉरवर्ड खबर द इरगा क्रिटिसाइज अबुई मत प्लीज कम टू मी अमरम दे इंटरव्यू द फमगा यावबा मी मने मे येंगा मयाम सिगी द तौजरगा नुंगाइजबा मी मने एनकरेज तौबा कैनोम तौगे से हाने येतगी हाने ता हो थाव गैस लई अखोई सिदा पुथोके यारोय असोंदल इकोनॉमी ब्लॉकेट तौरे थाव गैस फंगदे क्यू लेपि थाव लीटर दल पा चनी चहुंदे त लई अखोई लेरी बजे पुथोक सरगा अखोइना सेनबा याबदसु अखोई पुथोकेसु थिंगबगा येतबगा तौबगा अखोई गी सि करिनो अमा खक्ति अखोई कराइदनो सोइबा मदि लई अखोई गी सोसाइटीज मणिपुर सरकार की ट्रेड कॉमर्स एंड इंडस्ट्री की मिनिस्टर TS बिस्वजित मणिपुर खादी एंड विलेज इंडस्ट्री बोर्ड के चेयरमैन अमदी मणिपुर पॉल्यूशन कंट्रोल बोर्ड के चेयरमैन सु ओरिबा एल राधा किशोर सु थोरमपु ओइना सरुक याखि लोइनना चीफ मिनिस्टर ना नौना हांगलिबा सेंटर अदुदा हकथेंगना संगदुना यंगसिनखि थोरमदुदा वांगांगलदुना खादी बोर्ड के चेयरमैन एल राधा किशोरना भारत की ओइना सही यांखै माथोय सुरबा बोर्ड असिना इंग 1968 तगे स्टेट असिदा हांगदोक्तुना मियोय क्यादा कानाबा पिबा ngamkhre ngasi हांगदोक्लिबा सेंटर असिना मियोय क्यादा कानाबा पिबा ngamlagani स्टेट असिदा लैबा तोंगान तोंगानबा खुंगंग सहूम खंगतुना ngasiदी मफम अदुदा लैरिबा मियोयसिंग कानाबा फंगनबा प्रोजेक्ट अमा पाइखतनबा थौरांग तौरे हाइखे खादीन विलेज इंडस्ट्रीज ना कोवर तौदबा लैते मरमदी कोई हाइगी द हाइरसी इंसांग नापि फूड आइटम द हाइरसी लकोय लोइनमक हारिबसिंग लकोय लोइनमक अखोय ड्राई फ्रूट तौदना ड्राई फूड तौदना अदुगा हारिबा अखोय हैंडलूम एंड क्राफ्ट्स के लोइनमक तौबा याय हौजिकते अखोय मणिपुर द ऑनरेबल मिनिस्टर इंडस्ट्री न कन हाबिरम मदुने अखोय लार्जर स्केल द करसु तौबा यारोय अखोय हौजिक तौगदबा सिटी स्मॉल स्केल द माइक्रो लेवल द लेकाई सिदा पुथुइबा पोथोक सुरिबा नोमिबा आई इमादुना इचलदुना इचादुना आई मरुपतुना हाइरिबा माकी आर्टिसान लोकल की विलेज की मांग पुथुइबा दो मदु अखोइना रिकग्निशन पीबा मदु कनाना याय अखोइ खादीन विलेज इंडस्ट्रीज न यायबा CA बिल की मतंगदा लमदम असिगी मियाम की खोलाउ पुदुना दिल्ली दा चटखिबा
BJP ga wakhal manaba political party taramathoy gi mihut kangbuna Prime Minister Narendra Modi ga unava fangdana Imphal da halakraba matungda Manipur Democratic Alliance semkre hiramasida report ama Political party taramathoy pun sinduna Citizenship Amendment Bill gi matangda semkhiba Manipur Democratic Alliance asigi convener oina Shiv Sena Manipur State Unit ki President Moirangthen Tomvi khankre Manipur Democratic Alliance asida AAP AITC LJP Shiv Sena MNDF NPF MPC NEIDP BJP NPP amadi PDA yauri Alliance asina lamdam asida Citizenship Amendment Bill chana handnava center gi lusing basingda makhatana taksinnawasu wareb lawkhre ngasi Imphal Hotel gi Sir Hall pangthokhiba Alliance ki mifam loirba matung paumi singa unava amada Alliance si convener oina khankraba Shiv Sena Manipur State Unit ki President M Tombina Hauzik chathariba Rajya Sabha ki budget session da lamdam ashigi miyamna yadava Citizenship Amendment Bill puthoktanaba Alliance asigi maikai taksingani loinana bill asida awangnong fok state sing maru oina Manipur yahondanaba su taksingani masida center na awangnong fok miyam gi ihul khangna thabak taruktravadi miyam ga punna khongang sangsingani Alliance asigi thajavadi hauzik Lok Sabha mikhal gi matam naksilakpana center na taha bill asi pass tarokani haibagi thajava nemna lai haiki adu withdraw tongna honabaduni aikoi miyam gi pandam se aduga puthorpa amadi maduida chanaba yanana bugi puthorpa matamda notice yobi ganu notice se maduida akoi particularly Manipur se masida yobi ganu haiba potuni aduga masaida uji khoina puthok birakanu withdraw tobiu haiba se khoi haibam thokuse dom haigani haibam thokuse masi khoi tangai badrabudi khoi amusu delhi da chalaga masi khoi miyam loina khoi withdraw tobiu haiba se khoi hanbalai to khongnung se ai khoi soidana changsan Panbaya avadi hauzik oiriba CA bill gi wathok asiga mari leinana Manipur lenga ki lusingba Envirena mamang thada all political party gi mifam kauduna wathok asigi matangda khanakhibani mifam adu da saruk yakhiba left party gi maikai dagi athuba matamda akhanaba assembly session kauduna CA bill yaningdi haiba house na warip longnaba pukhalakpada yadavdagi left party sing mifam adu loyo fawa yaudana thoklakhibani tungda left party gi oiba political party mapan punsinduna bill asigi mayokta makhal makha kayagi khongang jangsilak tungda left party gi oiba political party mapan punsinduna bill asigi mayokta makhal makha kayagi khongang changsilakhi Manipur Democratic Alliance semkhriba political party tramathoi asina alliance asi semdringai mamangda Delhi da chatuna Union Home Minister Rajnath yauna luchingba kayaga unaduna CA bill chana handnaba memorandum na chingba pishin khiba laikhrabani adu moinama kangbu aduna Bharat ki Prime Minister Narendra Modi ga unaba phangdana Imphal da halakhibani miyamgi ihau kansilagdingi cherak asida BJP gi National General Secretary oibata natana North East in charge su oiriba Ram Madhav Nadi Citizenship Amendment Bill asi chathari Rajya Sabha gi budget session loigadaba noma watlingai asigi tarani thoida supplementary bill oina puthoklaba yai haina phongdokhiba laikhrabani North East Students Organization NESO ge delegate team nangasi India ge alliance sama oiriba Hindu Nationalist Shiv Sena ge lusingba Uddhav Thackeray Mumbai da unaduna CA bill ge mayokta lepina batakshin khre ningsingba yabadi tha asigi ani dagi NESO na Delhi da camp togduna Lok Sabha amasung Rajya Sabha gi ruling amadi opposition gi masak naiba lusingba kaya mathang unaduna Citizenship Amendment Bill singani taratruk ki mayokta lepinaba kanna takshin khiba laikhrabani Bharat ki masak naiba political lusingba singda CAB na secularism gi wakalon thugaiduna demographic imbalance ama missing yamdaba yellow group singi chanabi masak amadi lol da pirakadaba sapu singadu mayak sengna thamduna khanganba leptri NESO gi khongchat asida Manipur dagi MSU gi president Manjit Sarang Them amadi NESO gi secretary general Sinam Prakash yauna Uddhav Thackeray unabaduda awang nongpoki miyam pumbana karigidamak CAB yaningdribano haibasi Bharat ki miyam pumbana luna khanba mathau tai haina thamki karigumba Citizenship Amendment Bill asi Parliament na pass tawkiba thoklabadi awang nongpok lamdamda charangna thoktuna thoningdaba thodokya tholokpa yai haiba wafam su thamki NESO gi wafam sing kupna taraba matungda indigenous people singidamak lepliva Shiv Sena na India gi alliance ama oiribasu karigumba Rajya Sabha da bill asi puthoroklabadi bill asi gi mayokta soidana laigani karigumba illegal Hindu foreigners sing pusilaklabadi madu takthokhigadabani haina thamlakhi India kaigadabadagi kanbana maruni haina thamlakhi awang nongpokidamak lepkani Shiv Sena party na son of the soil gidamak lepli haibu wafam su thamlakhi adubu BJP na nampuda North East region gi muthatna bohonaraklabadi Republic of Himalaya ama tokhaina semlage haibagi kholaw lawba natana India ga punna hingminabagi asa leiraktaba yari
Citizenship Amendment Bill gi mayokta manpekna miyamna lambi da thoktuna maning tamna khongjang changsin biyo haina lauthokkhibagi matung ina lamdam asigi tongan ba mafam singda miyamna khongjang changsin li uripo kangchup road paring da lamboi khonang khong apunba nupi lup ULF club na sinduna miyamna wakat mifam sathakhi uripo khaidem laikai naurem thong bazar da su miyamna wakat khongjang changsin khi loinana uripo maikai da miyamna lambi mayai da phamjinduna lambi thingkhre Loklau bung bamon laikai mangge makhongge mafam singdasu mahiroi singna lambi da thoktuna human chen semke Imphal East ki Brahmapur aribam laikai da leiba nongpok mahikol gi mahiroi singna CAB gi mayokta human chen semduna yaning da phongdokhe tidim lambi paringi Kaisampata gi nambol fawbada miyamna khongjang changsin ke khongjang adu da miyamna lambi tangkhai famjinduna lambi thingke mayai lambi paring amasung Imphal more lambi paring dasu miyamna khongjang changsin ke Bilsigi namage merit khara leira mai hana batara su di merit ne heleba aikoi ke maru note is ki kangu dadi aduna madugi di merit ne henma matam dam bill sina pass taw matung da lakad batungi consequence mayam singdo aikoi yelomi kalo na usuk su lawri mayam ngori 1985 da asam ekote inegibo mayam moi ngasi khangin dri ka kino even usuk si minister riba sanwal masamangna supreme court da mana thagat ki bachi mayam de supreme court na badik da man yare man sumi This is the kanuna kogi external aggression in a high crib another. Other who continue to drink against it. See the BJP Kakanate, Sigi, CB, Mayok labor, couldn't say, Manipur, I must note is the labor, Miam, couldn't want a parata Americani. Aduna, Sina Asangiwan, I quit Manipur, Zumasi, Hanging, Tolo, I have the Having them. Amarom da ngasi numidang wairam pung mari makai kara helak padwai da yam laba khongjang loi kiana akan bokholau kya galoinana kwa kaithel dagi Kaisampat tamna rally lakhe rally duna Kaisampat padam lairak yoksilakpada mafam adu da lairamba police na khongjang loi sing adu makha tana chatana ba khangan ke adubu khongjang loi sing na yadabadagi akan mamong da mungna ba thokhe miyam gi iho adu kansilakpadagi makha tana thoning da ba thodok sing thoktana ba mob bomb amadi tear gas cell kaya kaptana tan khai ke maduda police na kapa tear gas cell na panbadagi Imphal College da second semester tamliba and chinglemba mapong da sokpadagi rims ta pukatuna laikat nakhe khongjang loi singna police tamna thomlokpa nungna panbadagi Impact TV news ki video journalist amasu makhong da asok apan nangkhe CA Bill gi mayokta ngasi numidang Yuremba makha lekai da Maira Paibi singna Maira rally chatkre khongsat adu da saruk yakhiba Maira Paibi singna CA Bill hantu haina laukhre CA Bill gi mayokta ngasi Mahatma Gandhi markta awang nongpok Bharat ki MP singna protest tawkhre protest adu da saruk yakhiba MP singna CA Bill hantu awang nongpok lamdam kallu haina iwa placard sing paiba galoinana pendaba kholauk sing laukhe Khongjang adu da Inner Manipur Parliamentary Constituency ke MP Dr. T Maina saruk yakhe ngasi Jiribam district ki Babuparada leiba Maitai Pangal Women Development Welfare Association Jiribam na sinduna CA Bill chatnaba yaroi haibigi dabi tawduna wakan mifam sathakre Khongjang adu da Save Indigenous People Protect Northeast People haiba placard sing paikhe Bill asi athuba matamda lauthokpiu haiduna sarkar gi thongda khuna apitop singna khudum chansinduna dumping ground oihelle maram aduna yelhomi kananabagi damak miyamna January gi tang 9 da Lok Sabha da Citizenship Amendment Bill 2016 pass tawduna mapandagi lakpa khannaba Kanglup khara citizenship piduna awang nongpok lamdamda yamna tanglu leitadaba Hojik CA Bill gi wathok kamari lenena Delhi da camp tawduna leiriba Congress ki CLP leader Okram Ibobina lusingba mihut kangbo aduna ngasi numidang NCP gi lusingba Sarad Power amade Supriya Paul CPIM gi Sitaram Yachuri amade Trinamool Congress ke Dr. Saugataroi unaduna Rajya Sabha da CA Bill pass tawnaba puthorpa matamda punna thengnaminanaba takshin kre haire
Manipur State Kala Academy gi kumja lisingani taramanga gi oina Lifetime Achievement Award amasung Academy Award sing ngasi Palace Compound da leiba Maharaj Chandrakirti Auditorium da Manipur gi Governor Dr. Nazma Heptulana Award fanglaba sing da award khusinakre thoramadu da wangang duna Governor na lamdam asigi cultural heritage yokhanaba amadi hena wangba thakta thamnaba Manipur State Kala Academy na lawriba thodang thaganingai ni haike Social media da viral oriva down yellow haina lauba maira gi rally asi CA bill gi khongjangbu lana lamjing na bohona bani haina ngasi hata da leiba amuko ki mayai loisang da pangthokiba pawgi mifam amada Tulihal Idiga Youth Development Organization gi secretary Giazuddin Fongdokre mahana makha taraduna maira rally adu club nipan amadi maira paibi lupna sinduna tha sigi ahumda yaripok ta satkibani rally adu mapungoina citizenship bill gi mayok ta satkibani rally adu da down yellow haiba khalaw asi laukhiba leite masi hojik changsiliba cia bill gi khongjang asibu lana lamjing naba lanai miai kharana sinba lalongni hiram masigi matangda Imphal Police amadi Cyber Crime Unit ta FIR ama lodge tawkre haire Hojik pau gi marakthana tin ba breng phandang lojare to 7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobirau 1800 1027-959 amadi 8794613154 Ekhogi website www.lamjingbacap.com Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Breaking matungda makataba pau pijare khongjang sangshinba matamda democratic oiba mongda sangshinbiu violent oibana Makai punamakta mangjaba purakani social media da communal tension ohelakpa yaba video post tobigano haina IGP Clay Khongsaina appeal tawrakli ngasi numidang SP Imphal West ki conference hall da pangthokiba pawgi mifam amada mana makha taraduna Imphal East ki mafam amada maira rally khongchet chatpa mioi kharana yellow me down haibana chingba yamna controversial oiba wahi fawba sijinaduna video semlaga social media da upload torokpa thengnare asigumba communal tension thongalakpa yaba thabak asi matungda tobigano haina mahakna haike ngasai press conference ama tawkhibane it portrays a different meaning masigi protest sida maruina the possibility of masidagi community between different communities da nungai taba natraga some communal hatred ama thopa yabagi chance to leibani because just ngasai da so khoi video ma phange which is I think some people have given a press briefing in ISTV adudasu masi clarify togadobani haina ama layaba so that shows that like whatever protest has to be controlled aduga should be done in a organized democratic and dignified manner see akoigi police side tagi request ni aduga moreover Imphal dasu adum 144 dum laibani every 2 months adum renew tawraga Imphal East West se aduna protest over kanasu lambi su thingbiganu tawbada dum maram chana dum phajan tawbiu aduga tawge harga su permission lobiu that is the correct form of protest hanasu adum any time the sit in protest tawge na tarsi tawge rally tawge haragadi
permission he seek to bone DM dagi aduna hojik so khoina request orisina please follow that and any form of protest to bada let it be dignified, let it be controlled also, and let no ill feeling be conveyed. Imphal West ke SP Jogesandrona hojik Imphal East amadi West ki mafam pumbada CRPC ge darat samgani fumari gi makada athing balai kudakta lambi thingjinduna lambi chatpa miyoi singda khudong sadaba thon biganu kongjang changsilabasu aina yadaba mongda sangsin biganu haike inconvenience yamna natai chadaba khudong sadaba pibase machim ta tawiganu aduga lambi da thingaga tholaga phammaga 144 district magistrate Imphal West jari dana hojik kano tawdana leiyo jagani aduna ngasi so khoi disperse tawna bhona da tears kapna khotna dum tawi aduna masi yaragadi protest tawu ta ga democratic way da yam democratic way da tawba aduga lambi da kutak ta hekta thingjalaga chatok chasin da yamna ngasi su makta su longkhong dong ba karma kaya lakda achauba panba mo iduna aduna praja miyam du su hena wabu ngai madu yaragadi masim dang tawbi noina Mifamadu da saruk yakiva Imphal East ke SP ke Megasandrana hojik Imphal East ke Palace compound da Malim gi leba kuntra henbana saruk yaduna bamboo workshop chathare kongjang changsilabasu Malim gi mamang da ikai phirup khumba yaba thabak tawbiganu hainasu mahangna appeal tawke foreign delegates laktana India ki delegate mayam ama lai 30 countries tagi henba masi participate tawi South America ki Peru gi yauri Australia yauri continent loina maktagi mi se loin yawbani aduna country 30 countries henba leba kuntra henbagi participation se la tawsida koina sigumba chatok chasin moisu koi kenu se loira kanda city sigi phajaba yengdana khotana tawbuse sida koina yam democratic oiba mong da tawbiyo aduna makon thokpa natraga koina crowd control gi tawba sorok mayai da sat hingjinba masi prithibhi mayam gi mamang da kari oina portrait taw gadage ase mayam se laga khoi gi lamdam sida thokpa bamboo product kumba koi masi promote tawnu Lengang na SSA amasung Ramsagi Oza Singhi Thataruk ki talap pithok taba amadi promotion line sembidabagi mayokta sangsinliba khongjang manungda Chief Minister na lakpa lambi thingkhre khongjang loising takthok na bahonabada police na tear gas amadi mob bomb sijanakre ngasi numit yungba matung pung 12 thorom taba matamda lamphel pata leiba Khadi and Village Industry Board ta pangthokpa thorom ama yawba lakhiba Chief Minister na Education S ki office mapayor ko matamda khongjang changsinduna leiramba SSA amadi Ramsagi Oza Singna Chief Minister ge lambi thingkhibani Trinamool Congress, AAP, ZDS, DBSP, MPC, NCP, amadi RJSP punsinduna Secular Democratic Front Semkre. Ngasi sanjen thongda leiba Manipur Pradesh Trinamool Congress Committee ge office ta pangthokiba party taret ki oiba mifamna SDF semkhibaga loinana CA bill gi mayokta khongjang sangsinaba warip su lokre. Nongna semkhrava SDF ki convener oina khankrava Dr. N Inausana CA bill gi mayokta khongjang changsin baga loinana tha sigi mapanda wakat khongjang changsin gani haiba yauna wafam kaya phongdokhe umbadadi bill asina karai boxo la kadage haibedo akoina kupna nei nabam change masigi matangda akoina tungda lakado ba phol se ujaradna masi chana hanbiganu haidna laujabadasu hujik leiriba sarkar manipur gida paliba lenga kasinasu masidei de manipur pande karimata su oi haibna singba praja singda longnam tawdna leyaba aduna samna haibda India ki di makogi mapung oiba Hindu gi majati gi I marini haidna khallaga su North East leiriba akogi indigenous people loijaba community macha macha singji deida hana ki bhawde changjana leigraba sideida akoina masigi tanthokna bo honariba kudamoina haida Assam da NRC lingview haidna laiba Non-lapsable Central Pool of Resources Project ki makada Center na sada marifutara amadi state lengang na sada tara puthok tuna semba DPR gi apunba senpam lupa crore tara mathoi lising ni putaru oigadaba Cluster B Solid Waste Management Thawal site ki damak ahan ba tangka ki oina Thawal maikai gi urban local bodies tareta Tata Tipper manga amadi Tata S kuntaruk ngasi Mohud Minister TS Syam Kumar na yenthokre Tidim lambida laiba MJT Tata Motors ki showroom da pangthokiba urban local bodies sing da gari yenthokpagi asamba thoram aduda
Minister Syam Kumarna project asigi apunba DPR ge senpham dage chada nifu ge senpham oina lupa crore mari lishing tarani thoi ahan ba tangka ki oina cluster B ge urban local bodies tareta gari sing adu yanthokibani urban local bodies sing na gari sing asibu isa isa makini khanduna section amadi matam sana servicing towiyu malem ge sakot khongjel asigi iroina amon akai tholokpagi sangsu adumak hengalakle amon akai sing asidage organic fertilizer puthokna hena fawa Mawongda solid waste sing asi recycle taunaba mahut department ang ngamjaba thakta honari haiba yauna wafam kaya thamkhe Any policy process give me khala thamosin tawda thamosin mai pakam ngani dina sumayam daiba ULB mayam sigi kudongsa do mayam thingna mayai mayam na matam gina tamara kanda koi yana ba koi spot no khona mina si adu daiba haiba taw mayam su luna na thamna ba koi kone me sun thamjaraga haiba gari sing asi isagi nabi prajagi khalakada sabsana maintenance to view adu hena effective baina to bina kana ba biduna lamdam masi manipur nan bada bhar ke topa state sing yu me sing chang na ba kana koina mangin tha chapa ngam na bagi thabak tu atun mangong sem jam thamjara Kangla sagi mitam yauba yumbi makong ahumge athoba singi kubam ama Assamgi Karimganj district ta Salai Holdings Private Limited ki chairman Narengbam Samarjina maikum hangdokre Citizenship Amendment Bill passed Torok Labadi de facto election boycott Togduna. Desire election claim Torokpa Yai Haina NEIDP Central Working Committee ki President Su Oiriba Narengbam Samarjina Fongdokre. Ngarang Assamgi Karimganj district ki Manung Chana Laiba Maitai Singna Kundaba Laistram Kulda Pangthokiba Maikum Hangdokpagi Thoramaduda Athoiba Mitunglen Oikiba Salai Chairman Samarjina Masoi Saithoktuna Lairiba Ichil Inausing Amato Oina Punsinba Matam Yaure Apunbagi Lambi Asi Sagana Bahona Bada Salai Maikaidagi Angamba Mating Pangani Haiki Amromda Nauna Maikum Hangdoliba Kangla Sagi Mitam Yauba Yumbi Asibu Senaba Mioida Tha Kudingi Sel Oina Lupalising Manga Salai Maikaidagi Piragani Lauthoki Loinana Toramaduda Salai Maikaidagi Emsuda Ahan Bagi Oina Lupa Lak Amagi Senpam Tengbang Toki Nakalamaromda Manipurgi Puariga Sagona Bamafam Kaya Barak Tampakta Lairabasu Mapu Pandabaga Pankak Oibana Mitop Singi Amang Asoi Tokshinpam Oiduna Laire Haina All Assam Manipuri Students Union Amsugi President Pangambam Nilakantana Fongdoke Mana Makataraduna Kasar Lamgi Wari Yaudana Manipurgi Puari Sembada Mapung Paroidaba Oirabasu Ipa Ipugi Horpam Manipurna Mapan Manipurgi Singbu Mirai Bibagum Uri Sie Bilgi Matangda Nesona Laurpa Pire Pudimakta Amsuna Sagotkani Loinana Iramdamna Nungaina Laiba Haibasi Mapan Manipuri Singisu Apambani Amadi Nungaibani Haiki Bharat President Rashtrapati Bhavan Dangasi Kusinagadoriba Sangit Natak Academy Award Lishingani Taramapan Gidama Kangal Abamia Nipu Nipan Gimanungda Manipur ge Ani Yauri Manipur ge Oina Manasi Gidama Kangalaba Sumang Lilagi Oina Saknairaba Fagiroi Saugrakpam Hemanta Amadi Zagogi Oina Oinam Ongbi Doni da Sangit Natak Academy Award President Kusinakre Ngasi Kusinakiba Mana Aduda Seloina Lupa Lak Ama Certificate Amadi Sol Ama Yauri Hojik Paugi Maraktana Tenba Break Matangalong Minasi Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong cha lobi ngasi muglengchin biroksi mobile furniture cooperative near Infal Products. The Great Wedding Sale by Mobile Furniture. Breaking Batungda Mayam Bamukana Taram Nokchari. Rongmai Naga Youth Organization Manipurna National Highway Contractorate Jiri Imphal Lambi Asida Pungni Funipan ge Total Ban Tauba Loibaga Amuk Land and Properties Owners Association na Tha Asigi Marigi Ayuki Pung Taruk Makhaidagi Hongduna February Taragi Nungtil Pung Taruk Makhai Fauba Sathagadaba Economic Blockade Asida Ban Sokotpa Singna Oinam Longda Pot Yauba Gari Sing Sek Tauba Amadi Pot Sai Puba Gari Sing Di Changhandre Ngasi Jiribamdagi Imphal Satkadaba Amadi Imphaldagi Jirirom Lakadaba Passenger Gari Amadi Pocha Yauba Gari Kaya National Highway Contractorate Ke Oinam Long Khunda Economic Blockade Pu Sagatpa Volunteers Mayamna Gari Singda Sek Tauki Amadi Gari Singdagi Sek Tauduna Thamba Amadi Taugadaba Pocha Yaurok Kaya Adu Lauthaki
volunteer singna check tawduna gari chathok chasinda akaiba kya pi ki amadi mal yauba gari kya de chathan khidre ningsing bayai economic blockade asi tupul dagi hogduna faitol fauba imphal jiri lambi sembada lam amadi property kaya amanta thon khibage khetipuron ngasi fauba pithoktuna leiriba asibu yaningdaba phongdoktuna blockade ki khongjang asi changchilakibani Hairiba lambi asi Ministry of Road Transport and Highways India ki makhada laiva National Highway and Infrastructure Development Corporation Limited na acquiring agency oidana High Court na pass tawkiba Right to Fair Compensation and Transparency in Land Acquisition Resettlement Act 2016 gi makhada pirakadaba land compensation ni hairi National Dewarming Day 2018 lakliba February 9 da ahanba tangkaki oina Manipur gi mafam sinba thungna pangthoklagani ani suba tangkaki oina February 13 da pangthokani chahi amadagi 18 fawgi manung da laiba angangsing dewarming tablet pizabiyo haina National Health Mission gi State Director S Manikantana appeal tawrakli ngasi lamphel pata laiba Health Directorate Office da pangthokiba pawgi mifam amada makna makha taraduna Manipur gi apunba angangi chada marifudi ayambana worm infection tauba thengnai infection asina puk naba oba khong hamthaba anemia epilepsy na chingba laina kya na hali mama mapa oibisingna masa singbu numit asida healthcare center sing angalwadi center amadi school singda deworming gi hidak pijabiyo haina appeal tawrakli masidi da khoina karigi damukta khoigi masigumba deworming day si pakhel inon harak taragadi khoini yengma matamde India da leiriba khoigi state singchi apulmagi oina country gi yengma matamda leiriba yumnei kairegi maduda khoina leiriba hygienic oiba chari thaliba mayam angang singsina leiriba koibi film sida sanitation da khoina hoji phok da solak panina angang singchi worm infestation haidi tin leibagi chang sia khoidi amna wang le lepagi World Health Organization yeng matamda around chahi 0 to 14 19 natabada around yeng matamda crore kunithoi gumbadi India gi monghoi singsi angang singsi tin nai maduna maramoidana makhoida nutrition gi keno deficiency and malnutrition magdra su nutrition deficiency le bambaram na makhoida physical development mental development asoiba kaya ama thengnarakpa Imphal Angels na maroiba thodang logduna awang nokpok Bharat ki state singda startup ki khudong chaba hengat anabagi pandamda North East Startup Summit 2018 ngase Imphal Hotel gi sangai hall da pangthokre thormaduda tongan ba state singda gi lakpa entrepreneur kyana sarugyakhi thormaduga mari lenana Imphal Angels ki co-founder Fisher Lystrom na Imphal Angels na startup project ki mathok taba wakhalon kya sagotuna lakli loinana startup project kya da pangbaya ba mateng piduna lakli makhatana malem gi sakhot lamjel da yaw bangamna ba honagani haikhe idea di phasaba am pudok paya ba but tawdo mi dana tawdraga di natra execute tawang amdraga di natraga mana kitang challenges thengna koda stand up tawang amtraga di startup sudum fail hoy aduna adugum mayam do yeng kanang sai globally compete tawang ba haise hoy globally mak amdraga ju India level la compete tawang bo hoy Manipur gi na natraga knowledge ki success ne ngasi bokta khoina sum gi khangjabada even Manipur dagi su Guwahati upar da khulai tri saying in all this like 10-20 years khoi business story mayam jina su adu bo ngamdri hai se challenges mayam lai bugini ko but akoina hozik advisor ga khoina kauri ba Rajesh Swani kai se ma je akoi 70 more than IT startup ma invest tawgrabne my company mayam 300-400 million investment phangai am chawkhrob company ne adu ma journey do khoi satpe yai adu gumbagi expertise mongondi lawraga akoina khoigi North East startup sing su minus scale up taw ya ba dan chaw ya ba mong sem hai tar Ngarang ayuk pung mga makai taba doy da Visnupur District Police Commando amadi 5/11 Gorkha Regiment ke apun bakangbo amana kungpi Nauksen area da thibuhum ki thabak sathabada KNF jet ke lamyani fare farabami ani adudi New Momloi village tagi Paulen Haukep sahi kuntra manga apokpa laikhidraba Jangko Haukep amadi kungpi Nauksen village tagi Lunkumang Haukep sahi kuntra mari apokpa laikhidraba Sonthang Haukep ni farabami ani asi Miyam dagi sel khaibda chenabani makoi gi mathakta makhatana ain gi oiba thabak lokhatnaba Loktak Police Station da sinakre hairi ngasi ayuk Imphal More lambi paringi Tengnopol Police Station gi manung chanba konkang da motorcycle amaga truck amaga thengjinabagi thogdokta nupi ama sire nupa ama sokle laikhidraba nupi adugi sapsaba masak maming khangba ngamdri Laikanari nupa adusu wakal tadri nupa aduga nupi aduga punna motorcycle aduda tongduna lakhibani hairi chaliva tha sigi nipan dagi numit humni chupna isai nongmai gi thoramgam loinana
lamdam asigi lehaugda saurokpa naha oiriba artist nipana punsin aduna Devoid Art Exhibition haina mingthonba group art exhibition ama luang sambam matai garden gi mayoknabada leiba amasung hairiba mafam asida pangthokadawri exhibition asida lamdam asida leiriba art pu pamjaba amade nungsibibe singna saruk yabiu loinana exhibition asida ayekpa lai khakta natana art installation su pangthokane haina artist singe maikaidagi phongdorokli Manipur Legislative Assembly the caretaker oiriba MD Habibullah Head Security Man K. Tiken Singh Thabaktagi Matam Loibaga Loinana Manipur Legislative Assembly the Assembly Secretariat na Sinduna Aroiba Bidai Pibigi Thoram Pangthokre Manipur gi ahanba community radio service ama oiriba Diamond Radio gi anirak suba listeners meet ngasi Diamond Radio gi complex ta pangthokre Tormaduda lamdam asigi tongan ba mafam da leiriba radio channel asibu tariba miyai kyana saruk yakhi Tengnopal da leiba kuntaruk suba sector Assam Rifles na ngarang Imphal More lambi paringi Kudeng Thabi Sek Posta lambi da lakpa gari sing sek tobu ki thabak sathabada Maruti Band registration number MN01 Z6522 sek tobada miyoi ama brown sugar kg amaga konana fare faraba miyoi edogi maming Lukhomang Haukep Chandel district ke Model Mon village tagini fagalaba brown sugar adu lupa crore ani henbagi oigani hairi More da leiba kuntaruk suba sector Assam Rifles na IGAR South ki midyang makada More Ward number 2 da leiba Moria Hangthengi The Education Center the Free Drug The Education Camp ama pangthokre Camp aduda nupa nifunithoi nupi mapan amadi agang ani lemna layang khibaga loinana nisagi maram dasu awareness program pangthokhi Tha asigi mari dagi SSA amadi Ramsagi Oza lising ahumga samanga romna sizwak strike sanction khibadagi Manipur lenga ki education S ki makha da leva school sing paralyzed oire Masi fawbada lengak na karigumba makhal amatagi waroshin puraknaba honabagi mahuta primary dagi hauraga higher secondary fawbada mathau tawgadaba takpi tambibagi sinfamda leiriba ojasingi wakat tabidaba asi education system da ayatpa pibani haina lawi haina MSF ki serol amana hairakli hojik pawgi maraktana break amatanga laujari Manipur the ihan hangoin handokzaba Green Can Industries masida commercial kitchen equipments amadi bakery item makhal suna phangiragani. We're very thankful for Green Can Industries and what they have done for us so far. So together we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services yamna pending our entrepreneurs in Green Can Industries that depend over yani We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industry is the best. Green Can Industries is the best. Agum so mutang lenshin biratuna apupa maro dikamata tanabiu aikoi address Green Can Industries Mahangam Lekai SBI ATM building. Green Can Industries for better baking. Break matungda Manipur gi mapan gi pau pijari Congress member Ripun Bora nangasi phamkhiba Rajya Sabha gi budget mifamda adjournment motion thangatuna Home Minister bu Supreme Court na NRC gi matangda yaningda wa phongdolakhibagi maram hangkhre January gi tang 38 dagi hogduna satharakliba Rajya Sabha gi budget mifam asigi mayai chalakpa numita Congress member singna Home Minister fam thadu haiba dabi tawgadori Ministry of Home Affairs na Assam da National Register of Citizens haurakpadagi hauna manghanaba honaduna lakli haina ngarang Supreme Court na maral sirakpadagi Congress na wafam asi putholakkhibani chedaksida ngarang awang nopok leibake parliamentarian singna Citizenship Amendment Bill yaningda ba phongdoktuna Delhi da khongjang sanction khi Home Minister Rajnath Singhana Center lengakna Assam da National Register of Citizen NRC pikhiba matam gi manungda loisina ba honagani loinana mapan lamgi miyoi amata yaholoi Indian citizen amata sithaloi haikre magna haikibada Assam da leiba miyoi singi list piba NRC asi asoiba amata yaudana pangthokna ba Home Ministry na honari masida state government asu sel yauna pangba yaba mateng pangli
Central Government NRC Sathabada Asoiba Yaugdanava Assamda Paramilitary Forces Sing Thajin Krehaina Mahana Fongdoki. NRC da Yauba application crore ahumga lakh kumapan gi manungda crore aniga lakh mapan gi mingkhak NRC da hapagi wathok leribani Assamda Bangladesh tagi mitop sing sanglakpa yengsinaba NRC asi state asida sanahan kibani. Hauji amuk sanabagi pau fongbigani. Ahum Suba Rose Riamai Committee na Sinduna Sathariba Ahum Suba Knockout Football Trophy ge ngasi sanakiba match sing da Rangkung 3 Youth Club pu Luangsung FC B na penalty da 3-3 mai pakre. Nungthil gi match na Rangkung Youth Club B na Liangmai FC bu mga anida maithiba pikre. All Jiribam Sports Association Jiribam na Sinduna Jiribam Higher Secondary School gi playground da January gi tang kunipan dagi hauna punna tim tara mangana saruk yaduna pangtholak liba kunipan suba Kesi Malik Memorial Football Tournament lisingani tara nipan ge ngasi sanakiba quarter final knockout stage ki mari suba match ta HKL FC team na PSG Kalinagar team bu goal taret anida maithiba pikre lak liba February nipan lisingani tara mapanda semi final round gi ahanba match ta Singibon FA Kasar team gi mayokta Mongolet Club Markolian team anina sanagani ngasigi match asida HKL FC amadi PSG Kalinagar team anina sanaki HKL FC team na toss ngamduna side khan ki aduga PSG Kalinagar team na ball kauba hauki first half mamangda PSG Kalinagar team gi sanaroi Joseph jersey number 13 na mari suba amadi 13 suba minute goal ani chanduna account hangdoke aduga HKL FC team gi sanaroi Ila jersey number 10 Taruk suba amadi taranitoi suba minita goal ani chanduna tim anina fasa mamangda goal anini oiduna chap manana leinake ani suba hap matungda HKL FC team gi sanaroi Ila jersey number 10 na yangkhaini toi suba minita Jehova jersey number 13 na yangkhaini pan humpu humdoi amadi humdrani pan suba minita John Wesley jersey number kunhumdoi na 61 suba minita goal manga chanduna HKL FC team na PSG Kalinagar team bu goal taret anida maithiba piki ngasigi match asida Nilakamal Singh Bisesor Chatsong amadi E Tomsau Singana center referee assistant referee 1 assistant referee 2 amadi fourth referee oike Hojik among ngasi nungthil da phong khiba Manipuri pau se singi mari pau mo puna yengminasi Kanglai Paki Baira Miyam na lambi mayai da famjin bayaw na khonggang changsili Center na awang ngpok miyam gi ihul khang na thabak paikhalak travadi Manipur Democratic Alliance na akan ba khonggang sangsinba wareb laukre Neso gi kangbu na ngasi Shiv Sena gi National President Uddhav Thackeray unakre Solid Waste Management gi damak Minister Syam Kumar na gari kunga taruk khusin nakre Pauzel Lamdum sigi ina khulaba art and culture malem gi leibak kaya na masak khangi Governor Tidim lambi amasung uripok lambi gi mayaida famjinduna protest chathakre masa mau fava society ama thamba darkar oi Chief Minister Citizenship Amendment Bill without tawdri fawa amata oina khongjang sangsin minagani M Tombi Pandam Citizenship Amendment Bill gi manungda yauriba warol sing munna parga naina view Chief Minister Class 12 ki exam pakthok na bagidamak sem sabapum namak loikre mahiro racing kunifan ga chamapal nimfu mangana exam thaga dauri exam asigi yengduna ban blockade tawbiganu mantri neso amadi M Suna Shiv Sena gi lusingba Uddhav Thackeray unaduna Citizenship Amendment Bill oppose tawnaba taksinkhre Citizenship Amendment Bill withdraw tawdri fawa miyamna matam kaktana lambi tangkhai thingduna protest tawba haukhre Aroibada maroiba pau mukana fangbigani Manipur Khadi and Village Industries Board ki Anuba Training cum Production Center ngasi hangdokre CAB gi matangda akhangai singna kupna khana nena bio haina Chief Minister N Virena phongdokre
Political Party Taramathoi Punchinduna CA Bill gi matangda Center da taksinaba Manipur Democratic Alliance semkhre. Men pekna lauthoki bagi matung ina miyamna lamdam asigi mafam kayada lambi lamjau da thoraktuna CA Bill gi mayokta khongjang sangsin khre. Amadi down yellow mi haina lauduna maira gi rally sakhiba leite haina Tulihal Idiga Youth Development Organization ki Secretary Gyazuddin na phongdokre. Ngasi goina di matang sida Manipuri Paulo jare Times of Manipur News yembiru punang puam kona khurumjare.